Hosteler Muslim nupi macha mahairoi singna subcontractor singda bill sengdokhinaba appeal tawrakli. Imphal East District ki Minuthong Hafiz Hata da hauzik leidiba Manipur Muslim Girls Hostel asi ngasidagi chahi 15 ki mamang kumsing lising ani ga tara matamdugi AICC ki president oirambi Sonia Gandhi masamak laktuna sangha ki bani loinana matamdudagi hongna Muslim Girls Hostel asi thabak chalaiduna lakli adubu sahi 15 helaba matam asi fawbuda lengakna subcontractor singda bill sengdoklam daba urubada hosteler Muslim mahairoi nupi macha singna thamoi sokna pendaba fongdokre Manipur gi maitai pangal community gi nupi macha singdagi oina state asida amata ngairaba hostel asibu mapung fahandaba yade minority community gi phibam phagatlaga Manipur पुंबगी याइफबा ओइगदौरिबनि हाइबा वखलोना मांगा थमलगा होस्टेल असिबु साखिबा पुक्टेल चावरबा सब कॉन्ट्रैक्टर सिंग अदुगी बिलगी अवात सेनफम ngasi phawba lenga pithokna namsinduna thambiri haibasi khanglakpada hostel asigi meitai pangal mahairoi nupi macha singna pendaba fongdokhi loinana athuba matamda chief minister na meeting changbiduna bill pithok pinaba taksilakli hostel asi kumsing lisingani ga tara da saba loikhrabasu sub contractor sing asibu chahi kharegi tungda amuk koraktuna thongnau fencing na singba nongna semba taukiba adugi senpham lupa lakh 38 ni mamangda pithoktana lehoba senpham pullaga lupa lakh 100 asi pending lairibani anoba lenga kasina bill gi senpham asi athubada pithokpiu haina mari leinaba singda takselakle Manipur asida akhoi minority maitai pangal Muslim Girls Hostel haibasi sumnagi amakhaktangni leiriba Imphal gi hata hafizda adu akhoi di haibadi lakpa kuidribani na ka henasu hostel asi sarakhibagi matang adagi 2010 dabudi si establish tawki haina tai hostel si saba hobodagi haidi repairing tawodagi khari hostel gi akoiba fencing wall dagi repairing dagi haidi mamang gi government paibiramba akhoi gi kai khumnabada matik charaba sir alaudina paibiringai matamdagi akhoi gi MD Abdul Hakim gi makhada subcontractor ahumna tawraga akhoi hostel asi sabagi thabak lawbi ki pai ki hai adu kai hai gani hostel si sakhibagi fencing tawkhibagi amama koi ba dagi thong thonauga hap khot khiba mem laikre sugum basigi koi paisa pending kharadi law tawkhraga adi loina pithok tabagi haiba tare process pending laibasing asi gi matang da khoi gi chahi thengkhang kaya da masigi process pending lairiba kaya asi loishinaba che sang na chingba tongan ba office authority da department da thazin duna laklaba phauda ngasi phawbada sigi matang asi da akhoi gi loishin ba nai da bai tare laiki ba khoi gi pending paisa kai ka si loishin bidabadagi akhoi gi matam du da akhoi gi contractor oina hostel asi bu sabada thogai kya lobbi ki ba ahal ibungo el tombana lakpiduna wari asi tawbodagi khara khajikpudi khangjare mapung oiba wari asi akhoi gi ahal ibungo dagi khangbiduna mayam punna amuktang taminasi Dr. Siski adaida sar alaudina kanna thawai yauna tisi food kun khal lugada kullaba salaga ni fuluna first floor dani amada ground dani other tarisi le de other na ade mana tungi anga second floor is half na mahile de pasanse atuki mati sang na maru thawai yauna sibirami adaida khoina sum la kudida 2010 da innovation tawna koi gi chairperson Sonia Gandhi na Kangla da city commission ne adagi mini secretary ne pulap sanga birambani adu matungda sahi ahum mari lakshya kamadagi 2012 30 ladai da nubi macha khaga laga hotel ladai do mo thong loi pai thokidna si phang ne loi fencing ni adu parliamentary amin sana matam lo kobiraga si nubi macha kamai le no ahing da kai da le di si lo salo aidna fencing si la kunme antaramani si thong janda ta kutha threat amu le moni extra item da adu binjigi patibo na la khoti mu le ni se pi le na kan le ne du masak makha ha ki basi hoi ni hose ni mi ya khlo kun sam ga kunme le ne si adu khu ju thawai yaung su gi bi bomang maman ni lai ba ha me government sing na kari ai ni moi gi pusi da moi gi bari mata nang da na tri bin pi da mong da sata da bin pi da la ri pali ba anu sarkar ki woi sar honorable sem Yunam Khemchan Sahib ti tasing na hek jem da miyam gi thamoi chingsan ba mayang gi da kathok mali ana thamoi cheng na sujagi ba thamoi si amdang mi thabi raga anang masar sin su mahung mala dak tam sunu isulaji mandir bu mani jere mai kya ma hok na pusi chu ban bi mayam si gi pusi kan bani haina khallaga thamoi cheng na humam mandu ba gi dam da si honorable sem na miyang chami da
अमतंग बिंजी पिथोकपिनबा हमने सेम चिंतन से पाली गवर्नमेंट महाराष्ट्र मपुंसी सुबा बिहार बेंगोल सांग पादना मियाँ खलगा